Hi guys, welcome back to my channel. Mayam aisu video upload tawraktaba kuire ado ngasidi hojik matamgi chanaba Theibong thongbagi recipe share tawjarake. Theibong thongbase chanaba misu mayam yaramani aduga chanadaba misu yaramgane. Ado mayam ngasidi Theibong thongbase hauna thongbagi recipe share tawjarake. Theibong thongbase phajana thongagadi yen dumaina mahau yam phajana phange. Ado mayam dasu share tawjarake. Mayam video se loina yengbiu. Theibong thongaga chabase Theibong achouba Theibong thongbadagidi Theibong se piingaida thongbana haure aduga Theibong khokpa khotbagidi ahana soi video upload tawjagrabane Theibong thongbagi ado si singse pikna loina soire aduga chamthok khotokpa loina loire hojik si se ngehaktang futlani minute 35 muk futtoine hojik siga Theibong se khangda loina hapchalani aduga si seng haktang photoga thongani photoktana thongbagi video ai hana thangachagrabane mayam soidana yengbiu aduga hojik si se phutani ado phutpagi mamangda Theibong se alu khara hapchanjarani sida alu se chaningdraga su haprasu kaisu kaide ado alu sidi yam haure hapaga aduga hojik siga thum khara chaisalani mahau leinabagi aduga Theibong sidi musalle aduduna siga hojik yangkhang khara hapcharani asisina musandanabagi aduga ising hapaga minute 35 muk phutlani ado mayam video se loina yengbiu hana punamak aigi video da mayamna loina yengbibagum handaki video sisu mayamda loina yengbiu aduga mayamda su soidana kanaba phangani ana khanjai ado hojik si se khumjalani hojik si se minute 35 muk futle hojik si hangdoga sumaina oire aduga machu se yango musandabane bam phajare aduga hojik sida garam masala khara ngaurani ilaichi dalchini adedi si singse loina ngaurani tejpat mana kaikak se tawraga aduga mathang ucharake hojik sida Theibong thongbada hapkadaba masala singse hana semdoga thamani hana masala semdoga thamadi thongba matamda yam khudong sai ado hojik sida yangkhang tablespoon ani hape morok tablespoon ani hape jira tablespoon ani hapani aduga sida Kashmiri lal mirse tablespoon ama hape machu fajanabagi aduga sigi cup se asigi ising asabane ising asabase cup ahum ka hapani aduga sise fajana mix tawraga thamgre Theibong thongnabagi khang se sare hojik sida mustard oil se cup ama hape aduga hojik thau se ngahak sahalani thau se hojik sare aduga sida tilau hapchalani tilau se khayam hapani tilau se khayam hapagadi horen gravy do thik oiraga yamna haure ado sise hojik mai taphalaga minute 3 rom ngaurani phajana ado mai se sumaina khara tapna tawraga thare aduga minute 3 ngaure sise aduga chanamga singga sisu punna sujalle ado sise hapaba matungda amuk minute 3 rom ngaudoine mai se adum taphalaga chanam hapagadi mai se am kanna amuk thajalagadi napsalle aduna mai se adum tapna tawraga tharani aduga sise minute 3 rom ngaurani minute 3 rom ngaure aduga ngasaigi aina masala semjagibado mahi hapaga ado sise siga hapchalani sumaina masala se hapchalaga ngihaktang phuttoine masala siga ado sumaina phutlagadi manungda tilhau kaikak tu su phajana mundharani aduga hausyam haure aduga sise hojik ngihaktang saugale masala se ado sumaina tawbase yamna haure aduga hojik sise tilhau kaikak sisu mundhare aduga yengo mayam aduga hojik sise Theibong do ngasai do hapchalani Theibong se lautharaga ina chamthoga phajana machum tahalaga thamme aduga hojik sida hapchalani masala siga Theibong singse aduga machu se yam phajare Theibong se yangkhang hapaga phutpanina aduga sise hojik loina mix tawrani ado Theibong se amuk sing hapaga muk phuttoine ado ahanbada phutpa matamda phajana munnaba kaisu phutte ngahaktang phutpane aduna munnaba phutlagadi kaisu matam yam changoi thongbada adoido ado hojik sise ngasai munnaba phuttabani sise matam ngahak changna amukamu ising hapaga phuttoine ado ahanbadadi masala siga phajana changna nabagi totna daba minute 5 ngaudoine
Sumaina half boil tꯧraga thongbasisu asinamu mahau amane haujiksida ngehaktang minute 5 rom ngoraba matungda liter amamu ising hapani aduga sise phajana mix tꯧraga sauhalani minute 30 mu ado mayamda loina ucharake thongba loiba fau ado mayamsu loiba fau video se yengbiu aduga mayamsu soidana amuktang sumaina thongaga chabiu soidana mayamsu haugani aduga mathangda muk soidana Theibong thongbasu hanjana dum chaningani ado hojik sise machu sham phajare aduga thum hapchalani namgadaba changda thum hapkhrani aduga minute 30 muk phulani happy baising se ising asabane aduga mayamna mahi langhaningagadi mahi se kharyamna dum hapiu aduga hojik sise minute 30 muk phutle aduga aina khabaina haidoise maikhu sina phajana uba phangre aduga hojik ngasai garam masala do sugaibado sise hapchale aduga sise mix tawrani aduga minute amarom thamani aduga ngasigi Theibong thongbase loire mayam haugadaba manbra mandabra comment tawiramo ado asengbadadi am haure Theibong thongbase aduga sise loire sina final look ne aduga mayam su soidana sumaina thongaga chabiu aduga igi video se nungai biragadi like share subscribe comment tawiramo mathangda no video thanga jarake